Prem Review presenting Animal Factory. Animal Factory haiba movie sina aikoi duning lebasi nupa ama khangna piklingai dagi jail da dum lerami adu mahangna jail dagi sei 12 gi matungda nanthokpa ngamkhibra natraga ngamdabra haibasi film asi yengla khanglagani. Animal Factory haiba movie sina horokpada role kawraba nupa macha mo khoi du holei haribu nupa macha si police ki jail amada fajan thamlami mahagasi kari gi fari bano haribusu drug ki case ta chenaduna fa boirami masina maram moibna role asibu makhoi gi maham asi leriba court asida rai tar matungda sumna haireglami role asi drug lalomada chenaba asigi damak mahagasi tha taruki jail da leregani haiduna role asibu de jail amada pudu laglami role na jail da jaroko matam astadi hairiba jail asidadi tongan laba gang khupu kyam lerami gang khupu sing asidi America Mexico haibadi angauba kusugi marak amadi amuba kusugi miyo sing asigi marakta yamna kana jengthina dun lerami adubu matam asidadi role gi manakta nupa ama laktuna role da sumna hairami nangna jail asidagi matau karamna nanthokani haiba tarbadi jail asida al kaubu nupa ama lebani al haribu nupa asig ngasidagina sai 12 gi mamangdagi leidun laklebani masina maram obina nangna al gi manakta chatuna wari sano hairami tasengde alna jail asi leram liba sisu mahangna ngasidagina sai 12 gi mamangda mi ama halubadagi mahagasibu jail asida leibo rami madugi sumatakta mahakti jail asida chahi sanga lerakpana maram oibna maham asi leiriba miyo sing asina al asibudi makhoi gi ningthau ni haina khanarami asing matungda role haribu nupa macha asna al ge marakta laktuna al da sumna hairami ai asi jail asida ngasi lakpani adubu aina maham asida matau karamna nanthok kudrubino aingonda mukta haibiu hairami adubu al ready mu role da sumna hairami ai hojik thawak yamna cheli kona unar seram duna aldi mahaki marup sing mark sakhirami madudagi alna mahaki marup sing sta sumna hairami aikhui gi mangda laklibu nupa asi aikhuina fasi mangonda yamna maruba pot am jawre pot asi ba khoina lawr si hairami adudagi algi tim asina nupa sta sumna hairami nangi na famda leriba pot adu aingonda yamna thuna piro hairami adubu nupa asina di algi marup singna mangonda hairibasi amanta piramde masina maram obana alna saraduna mahaki marup sing asi gilonena hairibu nupa asi ufurami adubu matam asidi jail asig mathakta leiriba guard sing asina makhoi khanaribasi urami masina maram obana algi tim asina makhoi khanadaba saduna maham asiteki chatkhirami alne kari gidama asuma tawribano haribasu alasi maham asida sai 12 sumna lerkpana maram obana maham asi leiriba guard sing asin tawriba thabak sing si mahang loina khanglami adugi sumatakta alna jail asida leiriba captain asig mateng yamna pangbata natana captain asina tawgodaba typing kya amusu mahang tawrami masina maram obana captain asina mahak puluna tawbirami nakalla moromdaram role na leriba ka asida homo ma lerami hairiba homo asina role da sumna hairami nanga jail asida leiba tarabadi nangdi angangni adubu jail asida yamna fattaba miyoy kya amalei masina maram obana fattaba miyoy sing asidagi nangna chakchina leyu nanga leitaba tarabadi fattaba miyoy sing asina nangbu hatoktuna chathok pigini hairami mathangi numitamu algi maro bito ko bunu pamaga makhoini sileminarami matam asina bitona mahaki marum alda sumna hairami yengune akhoi mangda leriba mike hairibun pasi yamna fattabani mike hairibun pasina role da kariu makharabu haijelle hairami tasingudi role gi manakta leribun pasina role da sumna hairami nangonda hoji kanagu mamiyu abana yamna tuna attack torokadore asina maram abana nang section layu hairami masing matungda role na mahaki kada halako matam astadi homo asta mahang na sumna hairami aingonda kanagu mamiyu karen attack tawgadore haiduna nupa amna aingonda haire hairami adudagi homo asnum role da sumna hairami adu oiba tarabadi nangi na sa adu bu ngakthok chanabagi yamna thawrba thangama nanga yamna thuna thiduna nangi na famna thamu hairami mathangi sinna muk jin sanaba maham astu holei matamasta role na alda sumna hairami aina hojik yamna thawrba thangama pami hairiba thanga si karai daga phangani hairami adudagi mo alna role sumna hairami nangna karigidamang aingona thang hanglibno nanga si tha taruki jail asida laklibani adubu nangna maham asta mi khanaba natraga mi hatpa tawba tarabadi nangi punsi si aigumna jail asida dum leiragani hairami adubu role ni wa anda sumna hairami aina nonda karigi thang hanglibno harbasu yamna fataba maiko bunu pamana ai si kanagu mamiyamna hatura hairei asina maram obna nangon thang hanglibani hairami adudaga arna yamna saroduna mahak marup sing sigalorina mike hairibunu pa asing manakta laktuna mike ta sumna hairami role hairibunu pa masas da nangni karigi kihelibno role asi aigi marimata gi mini nangna karigumba role da fataba thabak tawba tarabadi nangbu aina soin hatokani hairami asina maram obna mu mike hairibunu pa asina alda sumna hairami ai yamna soikre asung fataba thabak sing asi tawra hairami
Asing matungda Mike haribu nupa asti mahom asti chatkirami. Asing matungda alna role go noduna role da sumna harami. Nangonda khanaba haramami adu aina mangonda fajana haram labani. Nangonda karibe torora harami. Mathangi numita mu role gi marup singa sina yu kharabu taktun leirami. Adubu mahom asti leiba guard kharana makhoi yu thak lebasi urami. Asina maram obna makhoi singa su faragaina lakamata master di role namu algi marup singa sta sumna harami. Mahom asti da guard kyabu lagle nakhoi hum fa harami. Asina maram obna algi marup singa sina makhoi thaklam yu singa sibudi bottle ma da hajilami. Adu makhoi ni yu si bottle hajin batarbasu guard lakpana maram obna yu singa sa hajin bangamlamde. Masina maram obna makhoi singa si loina farami. Asigi matungda makhoi singa sibu wahang pahang taunabagi tonga tonga laba ka kya ma thamlami. Nakal amromdrom arna loina khangmangamlami. Role haribu nupa masa asina mahaki marup singa sibu kalle haibadagi alna jamna haraujaduna jail asli leba nupa amada Larik amagi manungda chithi amadi makhet kya piduna role gi mraka thinba laglami. Adudagi role na larik asig manung yaurba chejet asibu mahangna laktoktu jengma mata masterdi alna mangonda sumna idun tharaglami. Karigumba nangonda maham asi leriba guard sing asina nangonda wahang pahang tarokpa tarvadi nangna mata khangde haina pakhumpiyu haiduna chithi asida iraglami. Asigi matung hapta amagi sinasibu aikhoidu holei matam masida jail asida leriba officer sing asina role da sumna hanglami. Nangna karigidamak hapta amagi mamangda algi miyo sing aduga yu thakminaribunu hairami. Adubu role nadi machin thijenaduna pakhum asuna pirami. Aidi mafam aduda yu thakpasu natti. Aina algi marup sing aduna leiriba mafam aduda lakam matam aduda makhoi sing adu fabada aibusu yu thai haiduna guard sing aduna fabibni hairami. Masina maram oibram officer sing asina role da sumna hairami. Adu oiba tarbadi nangdi saja amata piraroi. Aduga role gi marup sing adudi jail asida leibagi chai amamam loina sangdaragani hairami. Masigi matungda alna captain gi ka asida mahaki marup ju thakliba sing asigi report sing asi irami. Adubu alnadi role asi afaba angani haiduna role gi maramda fajani irami. Mahana kari ge sumna iribino haribasu karigumba mathangi court lemnabada alnasi afaba angani haiba tarbadi mahaki tha taruki saja fanglibasi kakthanabagi mahang sum tawboirami. Masigi matungda role na alligo unarami. Matamasta alnamu role sumna hairami. Nangna aigi marup sing adu kanbibagi nangbu thagaru phongdok le harami. Tanja asidadi makhoi mamangda jail leriba miyo sing ase loina sandaru lerami. Adubo yamna fattaba miyo amana icham chamjaba nupa mo thanga thinu halami. Asina maram obna role asi yamna kijaraduna alda sumna harami. Yengune akhoi gi mangda nupa amana icham chamjaba miyo mu thanga thinu hatkra harami. Adure alna mahangna sumna khalami role asti angangnina maham sida khudong thiba tare haiduna mahangna role da sumna harami. Nangna yamna thuna jail asi leriba doctor asig unarso hairami. Adudagi role na doctor asig unaba lakuma tamastadi haiba doctor asina role gi mateng pangboina role gi managana sida sarute haijinaduna mahak asibudi jail asida leriba hospital sida admit toromi. Karigidimak doctor asina sumna iribno harbasu arna doctor asida hairakpagi orami. Numit kharani gi matungda mu role gi manakta alga marup oriba captain asi laglami. Amusu captain asina role da sumna hairami. Alna ingonda harakpadagi nang asibu alge gang leiriba Muhammadu da nangu sutharagani hairami. Masig matung role asibu hospital astig discharge stroke duna role na ango naba laglami. Adubu matam asitadi yel asita leiriba amuba masugi group ki miyo sing asina Muhammad sida akoina thabak amada tawror haizuna strike tawromi. Adubu angobu masugi miyo sing asina mu amuba masugi miyo sing sta sumna hairami. Nakoina karigidamak thabak tawroidrubna haiduna makhoi sing asi Muhammad sida khanaba horaglami. Adudagi mu jail asig matak leriba guard sing asina jail asi leriba miyo sing si loina khanare haiduna nongmai kyamu kaplaglami. Masina maram obna Muhammad si leriba miyo sing asi masa hingnabagi loina chena khirami. Masig matungda jail asi leriba guard amana jail asi leriba miyo sing asi masing thiduna makhoi gi lefam asida tharko matam asidi guard sing sina khangmangamlami. Muhammad sida mi khanaba sina maram obna mi kuntare sirab si makhoi ni khanglami. Asigumba mayam asi obna mu makhoi gi yel asida strike tawduna miyo sing asi makhoi gi lefam asidi amada tholamde. Adu pung kumari gi matungda mu algi mateng jamna pangba captain asina algi manakta laktuna mangonda sumna hairami. Haujiti pung kumari phare nanga jail asida dum leibagi kanadre. Masina maram obna nangi marup kharaga lonana chaksangda chatuna chainjang thongduna jail asida leriba miyo sing su pija pithak taw hairami. Adudagi alna mu police nu PM da sumna hairami. Aina chakhanga thabak taw haiba tarbadi role busu aigi naka tharo hairami. Asina maram obna role su algi manakta chainjang thongma laglami. Role Muhammad si jorkuma tam asadi al sidi Muhammad si leba captain asiga cha thaktun lerami.
ꯑꯗꯨꯒꯤ ꯁꯃꯊꯛꯇ ꯑꯜꯅ ꯌꯥꯝꯅ ꯍꯥꯎꯔꯕ ꯑꯃꯕꯨ ꯔꯣꯜꯗ ꯄꯤꯖꯗꯨꯅ ꯔꯣꯜꯗ ꯆꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯨꯜ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯈꯟꯅꯕ ꯆꯩꯅꯕ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯁꯤꯅ ꯀꯌꯥ ꯑꯃ ꯊꯣꯛꯀꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯑꯆꯥ ꯑꯊꯛ ꯊꯣꯡꯗꯨꯅ ꯄꯤꯖꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯜꯅꯗꯤ ꯑꯜꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯕꯤꯗ ꯑꯜꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯃꯇꯦꯡ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯡꯂꯤꯕꯅꯣ ꯑꯩꯗꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯊꯥ ꯑꯃꯈꯛꯇꯪꯁꯨ ꯉꯥꯏꯔꯤ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯝꯁꯨ ꯈꯪꯕꯁꯨ ꯅꯠꯇꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯜꯅꯗꯤ ꯔꯣꯜꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ 19ꯒꯤ ꯃꯃꯥꯡꯗ ꯅꯪꯒꯨꯝꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩ ꯖꯦꯜ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯛꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯁꯤꯁꯨ ꯑꯩꯒꯨꯝꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯍꯟꯅꯤꯡꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯁꯤ ꯍꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯜ ꯑꯁꯤꯁꯨ ꯑꯜꯒꯤ ꯒꯦꯡ ꯈꯨꯄꯨ ꯑꯁꯤ ꯌꯥꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯜꯅ ꯔꯣꯜꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯂꯩꯔꯛꯄꯁꯤ ꯊꯥ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯅꯪꯅ ꯖꯦꯜ ꯑꯁꯤꯗ ꯑꯐꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧ ꯍꯥꯏꯕꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯊꯕꯛ ꯇꯧ ꯅꯪ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅ ꯅꯪ ꯑꯁꯤ ꯑꯐꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯖꯦꯜ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯜꯅ ꯑꯜꯅ ꯍꯥꯏꯕꯁꯤ ꯏꯜꯂꯗꯨꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯍꯥꯛꯅ ꯁꯝ ꯀꯌꯥ ꯑꯃꯁꯨ ꯀꯛꯄꯤꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯀꯣꯔꯁ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯀꯣꯔꯁ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯖꯣꯟꯁꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯣꯜ ꯑꯁꯤꯕꯨ ꯐꯨꯔꯒꯦ ꯍꯥꯏꯗꯨꯅ ꯑꯦꯛꯇꯤꯡ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯔꯣꯜꯅ ꯑꯜꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯜꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯃꯤ ꯅꯪꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯒ ꯈꯟꯅꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯜꯅ ꯖꯣꯟꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯊꯑꯣꯏꯅ ꯈꯟꯖꯤꯟꯗꯕꯤꯗ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯐꯖꯅ ꯄꯥꯗꯨ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯔꯣꯜꯅ ꯋꯥꯁꯔꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯣꯟꯁꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯔꯣꯜ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯔꯣꯜꯒꯤ ꯑꯣꯖꯥ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯖꯣꯟꯁꯟ ꯑꯁꯤꯅ ꯔꯣꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯜ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯖꯣꯟꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯠꯀꯦ ꯇꯧꯔꯤꯕꯁꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯔꯟ ꯑꯁꯤ ꯂꯩꯔꯝꯗꯕ ꯇꯥꯔꯕꯗꯤ ꯖꯣꯟꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯍꯥꯟ ꯑꯩ ꯑꯁꯤꯕꯨ ꯍꯥꯠꯈ꯭ꯔꯒꯗꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯃꯨꯛꯁꯨ ꯔꯣꯜꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯑꯜꯗ ꯑꯝꯇ ꯍꯥꯏꯗꯣꯛꯇꯕꯤda ꯖꯦꯜ ꯑꯁꯤ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯧꯔꯕ ꯊꯥꯡ ꯑꯃ ꯂꯧꯗꯨꯅ ꯖꯣꯟꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯑꯃꯨꯛ ꯑꯍꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯂꯩꯃꯤꯟꯅꯕ ꯔꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯅ ꯊꯧꯔꯕ ꯊꯥꯡ ꯑꯃ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯜꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯔꯣꯜꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯔꯣꯜꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯄꯥꯏꯁꯟꯗꯨꯅ ꯔꯣꯜꯗ ꯆꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯣꯏꯅ ꯈꯪꯂꯦ ꯅꯪ ꯑꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯍꯥꯠꯀꯦ ꯇꯧꯔꯛꯂꯤꯕ ꯖꯣꯟꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩꯒꯤ ꯇꯤꯝꯗ ꯆꯠꯇꯨꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯑꯔꯟꯅ ꯔꯣꯜꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯌꯣꯜ ꯑꯁꯤꯕꯨ ꯊꯥꯡꯅ ꯊꯤꯟꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯈꯪꯂꯒꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯦꯁ ꯑꯃ ꯄꯥꯟꯗꯨꯅ ꯑꯃꯨꯛ ꯆꯍꯤ ꯁꯥꯡꯅ ꯂꯩꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯔꯣꯜ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯊꯥꯡ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯖꯣꯟꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯣꯟꯁꯟꯅ ꯔꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕꯗ ꯃꯍꯥꯛꯅꯗꯤ ꯀꯔꯤꯝꯇ ꯈꯜꯂꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯑꯜꯒꯤ ꯀꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕꯤꯇꯣꯅ ꯑꯜꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗꯗꯤ ꯔꯣꯜ ꯂꯩꯇꯦ ꯃꯍꯥꯛ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯜꯅ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯖꯣꯟꯁꯟꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯔꯣꯜ ꯑꯁꯤꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯜꯁꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯑꯜꯅ ꯖꯣꯟꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯨꯔꯝꯃꯤ ꯑꯗꯨꯕꯨ ꯖꯣꯟꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯑꯜ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯖꯦꯜ ꯑꯁꯤꯗ ꯅꯝꯁꯤꯜꯂꯨꯅ ꯊꯝꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯔꯣꯜꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯖꯣꯟꯁꯟꯒꯤ ꯃꯅꯒꯅ ꯊꯤꯜꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯣꯟꯁꯟ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯑꯜꯒꯤ ꯃꯔꯨꯞ ꯕꯤꯇꯣ ꯑꯁꯤ ꯂꯥꯛꯇꯨꯅ ꯑꯜꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯜꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯈꯟꯅꯗꯕ ꯁꯥꯗꯨꯅ ꯀꯦꯞꯇꯦꯟꯒꯤ ꯀꯥ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯜꯒꯤ ꯃꯅꯥꯛꯇ ꯒꯥꯔꯗ ꯂꯥꯛꯇꯨꯅ ꯑꯜ ꯑꯁꯤ ꯐꯥꯗꯨꯅ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯑꯜꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯊꯥꯡꯅ ꯊꯤꯜꯂꯝꯕ ꯖꯣꯟꯁꯟ ꯑꯗꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈ꯭ꯔꯦ ꯖꯣꯟꯁꯟ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗ ꯊꯥꯡꯅ ꯊꯤꯜꯂꯤꯕꯁꯤꯁꯨ ꯔꯣꯜꯅꯅꯤ ꯍꯥꯏꯗꯨꯅ ꯔꯣꯜ ꯑꯃꯗꯤ ꯑꯜ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯥꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯕ ꯁꯦꯜ ꯑꯃꯗ ꯊꯝꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯋꯥꯍꯪ ꯄꯥꯎ ꯇꯧꯅꯕꯒꯤ ꯑꯃꯨꯛꯁꯨ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯑꯜꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯅꯪ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕꯁꯤ ꯀꯣꯔꯠꯀꯤ ꯔꯥꯏ ꯇꯥꯔ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠꯀꯤ ꯀꯨꯝꯃꯨꯠ ꯑꯁꯤ ꯃꯇꯦꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯖꯣꯟꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ
Masig matungda algi marup sing asina Johnson haribu nupa asibudi hospital asida hatokirami. Johnson sikra matung asida Muhammad silariba court ki miyoy amadi officer sing asina al rasibu unaba laglami. Amukso officer sing asina al da sumna harami. Johnson Muhammad sikra versi nang na sinmadagi siba natra harami. Adu al nandu pakom asuna pirami. Mahang na sikra badu mataw karam na siba no ay na mata khang de harami. Karigidama al na officer sing asida sumna pakom pir bano haribasu. Officer sing asig mafamda Johnson sikre haiba sigi proof amata leramde. Masig matungda al rasi Muhammad stig chakhirami. Al na chakra matungda mu Muhammad silariba officer sing asina mu jail silariba court ki miyo sing asida sumna harami. Al hariba nupa asi jail sida lerakpa si sahi yamna sangle. Masina maram moibana mahangna Muhammad sida tawriba thabak sing asi loina khangi. Madugi simatakta mahangna Muhammad sida haningba miyo sing asi mahangna heta sinduna hatui. Asina maram moibana al na jail da leibagi sahi simu sangtoktuna Atopa jail amada thakro hairami. Amuk sugar sing asina mukjar sing asida sumna hairami. Role hariba nupa asisu yamna fatrava algi miyo sing asi punba asina maram moibana role asisu jail asina leibagi sahi asi amukta sangto hairami. Masig matungda hapta amagi matungi sinasib akoidu holei. Matam asida role asibu case lemnabagi court pudun laglami. Madugi simatakta court asida lemnariba mako oiriba miyo asina role sumna hairaglami. Role asi Muhammad asida phataba thabak tawba asigidamak Mahagasi jail sida muk sahi manga leibagi sangtu harami. Judge asina karigidama asumna haribano haribasu. Jail asina leriba warden asina role gi maramda asumna hainabagi harakpa sino harami. Adudagi role su mahagasi Muhammad sida sahi manga sangna leitharagani haibagi pawsi tabada yamna sawduna judge asi furaga haina toromi. Adubu Muhammad sila leriba police sing asinadi role asibudi jail dam thamnabagi pudun chakhirami. Masig matungda muk role gi mapana role asibu unaba laglami. Amuksu role gi mapana role da sumna harami. Nang asibu Muhammad sitigi aina thadoknabagi yamna faraba ukilama waina nektuna nang asibu Muhammad sitigi thadokke harami. Numit asigi numidang asida mu captain asina algi manakta laglami. Amuksu captain asina al da sumna harami. Nang na Muhammad sitigi lairiba si atopa jail amada thanabagi Muhammad sitigi lairiba officer amadi court ki miyoy kayamna wari sanakre. Makoina karigidama asumna tawribana haribasu nang na Muhammad sitigi lairigleba si chahi 19 sure. Masina maram wabna jail asida nangna mako oire haibagidamak nangbu atopa jail amda tharagani hainei hairami. Amuksu captain asina alda sumna hairami. Johnson na hospital ru sikribardu nangna sinduna selebni haiduna case atusu nangona pansale hairami. Captain ge wahai staff da alrasi wakhan jamna nungairamdi. Mahangna karigi nungai tribunal haribasu hairiba jail asidagi atopa jail amda mahangna chapa pamlamde. Masig matungda captain asidi Muhammad stig chakhirami. Adudagi alna mahangna sumna khalami. Aina Muhammad sida kariguma thaba amuk tawraga haidna khandu lerami. Matam asidadi jail asi leriba guard amana amuk alda chana thanaba kharo people alami. Adubu alna di chana thanaba sing asi chadabida lemai du loina haidolami. Madugi su matakta mahangna blade amana makot asibu lentatuna makot tholokpa i asina maki makokta loina techalami. Amuk su maki manakta leriba chana thanaba sing asibu toilet asi kumra asi loina techalami. Masigumba mayam asi obana mu Muhammad si leriba guard asina lauduna sumna hairami. Arla haribu nupa si ngawre masina maram moibana arla sibu angawbu hospital da amta tharsi harami. Masig matungda arla sibu angawbu hospital na thadringaida jail asitagi pudun tholalami. Matamasta role na alguna duna mangon sumna harami. Aidi hauji jail asida chai manga sumna amuk laigador harami. Masina maram moibana arla role da sumna harami. Adu oiba tarabadi ekhoini Muhammad sitagi nathoktur chatnabagi plan ama tawse harami. Masig matung role na maki mapaga unaduna maki mapada sumna harami. Papa, ai amadi al khoi ni si jail stick na thong no plan tawre. Ai khoi ni jail stick na thok tu lakku matam adu da lainabagi. Nangna maham amabu amukta sinbi hairami. Nakal amronor al na mahaki marup sing sta sumna hairami. Ai amadi role khoi ni si maham stick na thong na bagi plan tawre. Masina baram mabna maham stick khoi na thong na bagi. Mataw kram na thok ne haibasi na khoi sing na su. Amukta phajana silo hairami. Nomu numira mamu al amadi role ma khoi ni irujarduna. Makhoi ni na thong na bagi wari chana du lerami. Adubu makhoi ni gina kanda leriba kuchumu nupa mana yamna usitraduna isai kana saklalami. Adudagi arna mun haribu nupa asta sumna harami. Nangna karigidama isai kana saklibano isai adu tapna sa harami. Adubu haribu nupa asinadi chin sengboy brasta blade amo haptuna roll amadi alda attack tawraglami. Masina baram wabana makhoi ni se thine chokladuna hospital na emit tawrami. Nakal amrom dam algi marop sing asina alla si so haina tabadagi algi marup sing asina mu kusung mo bamiyo sing asibu yela sida phuraga haina toromi. Aduga hospital asidana mu kusung mo bamiyo sing asi mako oiriba nupa asina alda sun harami.
Nakoi anida blade ne lelakliba nupa adu angawba nupani mahak tiuji masa matunda nakoi da blade ne leluba sigi marang ladu laujaraga haire masina maram moibuna aikoi kuchu amuba geng amadi nakoi kuchu angawba geng ani si marakta khanaba si kanade madugi sumdakta aikoi na yel site khanaba si aikoi ani ga marakta mangjabani masina maram moibuna aikoi gi miyo singaduna nakoi da thang lelakpa dubu hato angkrage harami masigi matungda mu alna mahaki marup singa sila sumna harami Haujiti akoy thang lelakpu nupa adu makoi masen masa matomda laman khumnakidore masina maram babana nakoi laman khumlaganu hairami mathangi numita mu alne loine khangmangalami mangonda attack torpu nupa asi makoi gi kuchumu ba miyo sing marakta yamna sathiba geng amana nupa asi ba hatoktuna maham masida phataba khomba lakpa gari sing manung da haptuna jelasidik buthokra haibase alne khanglami adudigi alnamu mahaki wakanda sumna laglami aikhoine jelasidik matau karamna nanthokni haiba tarabadi Fataba pudun chaliba gari sing manung lotuna nanthok lage haina khalami masig matung da alna rol ge manakta chatuna rol da sumna harami aikoi ni na maham mastegi matau karamna nanthok kare haiba tarabadi aikoi yela sida numik khudingi fataba khomba gari ma lai hairiba gari sing manung da mi kanamta changduna nanthok pangamde gari gi ngamdribuna hairibrasu hairiba gari sing manung da hydraulic system am jawi hairiba hydraulic system asina fataba sing asi loine chakhaidun chali masina maram mobana mi sing asi amata chatpa ngamde Aduba aikoi nidi hairiba gari asigi maningda lotuna thokharchi harami masigi matungda alna mahaki marup sing asida sumna harami ai amadi role aikoi ni si maham asida phattaba khomba lakpa gari asigi maningda lotuna nanthokharge masina maram moibana nakoi singna amukta silo harami masigi matungda mo algi marup sing asina makoi gi mako oiriba alsibu gari asida tongduna thoknabagi gari gi driver asida paisa kharabu piduna makoi na hainarami masigi matungda mo algi marup sing asina allamadi Role asibu makoi chaksangda leriba phattaba sing asi huntoknabagi thabak mateng pangba salami madugi simatakta makoi ni na maham asidagi yamna sanglaba jolama paiduna phattaba khomba lakpa gari sig manakta laklami matam asidadi yela sig matakta leriba gar sing asina gari asida jenglatringai da role asina phattaba sing asi manakta chongsan girami masig matungda alsu gari sig manungda changlaga haina tawbu matam asidadi maham asida gar ama laklami masina maram moibana alsu gari sig manungda changmanglamde Adubu hairiba gar asinadi maham asi leriba gate asi thingjankirami adubu alnading wakhal nungaitraduna gari asida jengdu lehorami masigi matungda rol na tongliba gari asidi maham asi thokhirami madugi simatakta rol na tongliba gari asigi makhada numit khudingi check toriba gar sing asina gari asigi makhada kari kari yaubun hani jenglami adugu nakal amorom duna mu alna sumna khalami rol na tongkhiba gari asi khudongthiba amata thoktabida yela stegi amta thokhardi faragani haina mahangna wakhan khannu lerami aduga nakal amuram danamu rol na tongniba gari asi khudong thiba amata thoktabida maham mastegi thokhirami masigi matungda arlasi wakhan jamna nungaitraduna mahaki marup bitogi manaka laktuna mahangna sumna hairami rol di gari du tongna thokre aduba ide gari du tongom phangogdre masina maram moibana wakhan jamna nungaiti hairami adudi bitonamo aldra sumna hairami nangdi jelasi laibana bu hena fare nang leregliba si chai taran ripan surba natra nang jelasi de tholaga karibu tawduribano Madugi simatakta nangdi jelasi makok oidun lerbani amuk sunangna maham asidagi thokhiba tarabadi aikhoidi matau karamna maham asi lehogani harami masigi matungda alsu mahaki marup bitogi wai staff da wakhan jamna nungairaduna makoi sing asi maham asida yamna nungaina lehorami adubu roldi maham asigi nanthokuna chatkirami sinasi ulaga movie siga robo orami mayamna movie sibu nungai birba tarabadi channel asibu sum subscribe tobiramu